Ahambada Maroeba Pau. Maitei Miteibu Scheduled Tribe List Chalhanbiyo Haina RPI Athwaligi National Secretary 𝐶𝐄𝐰𝐬 Union Minister of Tribal Affairs while 𝗠𝗔𝗡𝗥𝐬 𝐁𝐫𝐴 lalholuf amagi kadar amadi gang khutpu amagi member security force singna khulai yauna fagat pangam khre hari Norris Windona Sandok Sari Benimidangi Pauming Tabiriba Singbu Chen Mavamna Kurumjari Hauzik Pau Sandokna Pizari Maitei Miteibu Scheduled Tribe List Chalhanbiyo Haina RPI Athwaligi National Secretary 𝐶𝐄𝐰𝐬 Union Minister of Tribal Affairs while 𝗠𝗔𝗡𝗥𝐬 𝐁𝐫𝐴 Maheshwar Paumi Singda Thadropa video clip amada New Delhi da Chatuna Magna Tribal Affairs Minister ga Mahaki residence da Unaduna Miteibu Scheduled Tribe da restore Tauhannabagi Mari Tauhannabagi Mari Lenaba data amadi report sing pisinki Mamang dasu Manipuri Governor 𝐼𝐬𝐶𝐞𝐰𝐬 da wafam asigi matangda khana khanghankiba laikre President's rule manungda center na power piring matam asida Miteibu Scheduled Tribe da restore tawbinaba wafam adu taksin bani hari loidena initiative sing athubada paikhatpina basu mahakna paudam lamki Fongdok lamki hari amadi minister gi maiketi gisu positive oiber response fangle haina mahakna makhatari 2025 da akoi gi site gi akoi Mitei na ST restore tawai matangda akoi unazarure aduna hojikti president rule su leibanina Sri 𝐶𝐄𝐰𝐬 honorable minister na kitang initiative lobiraga state ki leiba authority haidi for example honorable governor ga sutanara kanda kamaina si akoi gi restore togadagi haibadi akoi Mitei haibasidi hanadagi pre independence mamang dagi dum akoi Mitei se tribe ne haibagi akoi gi proof on record ta authorized oiba book authorized oiba technical record tagi akoi Mitei se tribe ne haibagi proof loi lerabani adubu bharat ki sanvidhan 1951 kolku matamdadi Mitei si akoi gi scheduled tribe list di yaraktre aduna sidi akoi gi tribe ta chanjagi haiba natte sidi scheduled tribe ki status ta restore to biuna haizabani aduna sigi proof and figures akoi honorable governor su pizarure mamang dasu akoi union minister gi site ta sonda phangraba leibiramani adunga si hakthengna unazaraga aigi site gi so amutang president run gi matam sida hojik center na power leiriba matam sida amutang initiative lobiraga state ki authorized team na tanaraga amutang akoi Mitei se scheduled tribe ki list ST gi list restore to biuna haizai adada mahakna wari shanaraba matungda aigi proof and figures yauba akoi gi honorable governor pizagiba copy haitare adu akoi pabira matungda mahakna yam thuna initiative kai lobu yage haibda magi mahaki technical team ga tanaraga kedosige haibadu yengjarake haibagi pot ama thambirei aduna hoje akoi haizabadi akoi thabak oin onthokpiu maramdi karigino hai matamda hoi state government dagi tharakadabagi article da yaujab oiragasu hojikti PR matamnina central government kitang hena initiative lobiragadi phangbam thok pada phangdan leiriba ST gi status se akoi Mitei da phangnaba honabiu aduga leiriba si channel leiriba yellow mi sing pulapsu si nusina leiminanaba chinbiu haina haijarami aduna honorable minister gi site su positive response amdi phangi aduna akoi gi site gi masaga hakthengna wari sanara matungda hoji PR matam oibinina kitang hena initiative lobio aduga honorable governor ga su pau phaunaraga ST status se Mitei da restore tawnaba tawbiu haibase si haijarami lalholuf amagi kadar amadi gang khutpu amagi member security force singna khulai yauna fagat pangam khre hari security force Imphal East district ki 𝐻𝐸𝐕 ki lona thingkraba lalholuf KCP PWZ ki active kadar fare hari hariba kadar adu yumnam huidro makha lekai dagi chiam boinau singjai nifutare ni hari nakalamaromda masana masabu ningol macha koba gang khutpu amagi member ni haizaba mioi ama security force singna Kairang umang mayai lekai da leiba masagi yumdagi fare hari hariba mioi adu MD Samir Khan alias Inau Chai nifamangani mioi adu dagi .32 pistol ama 9mm pistol magazine ama .32 gi ammunition ama 9mm gi ammunition ani amadi mobile ama fagat pangam khre hari
ꯍꯧꯈꯤꯕ ꯄꯨꯡ 12 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯖꯔꯦꯜꯅ ꯒꯖꯥꯗ ꯆꯠꯊꯈꯤꯕ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯥꯅꯕ ꯐꯪꯗꯕꯅ ꯑꯅꯧꯕ ꯃꯤꯑꯣꯏ 8 ꯑꯃꯒ ꯂꯣꯏꯅꯅ ꯑꯄꯨꯟꯕ ꯃꯤꯑꯣꯏ 153 ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯇꯣꯉꯥꯟꯕ ꯒꯖꯥꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁꯥꯏꯠꯇꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯖꯔꯦꯂꯤ ꯐꯣꯔꯁꯁꯤꯡꯅ ꯉꯁꯤꯁꯨ ꯃꯈꯥ ꯇꯥꯅ ꯄꯦꯂꯦꯁꯇꯤꯅꯤꯌꯟꯁꯤꯡꯒꯤ ꯃꯊꯛꯇ ꯇꯧꯈꯤꯕ ꯑꯦꯇꯦꯛꯁꯤꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯦꯂꯦꯁꯇꯤꯅꯤꯌꯟ ꯃꯤꯑꯣꯏ 12 ꯑꯃꯁꯨꯡ ꯁꯤꯀꯔ ꯃꯤꯑꯣꯏ 15 ꯌꯥꯎꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯃꯦꯗꯤꯀꯦꯜ ꯇꯤꯝꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯒꯤ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯗ ꯕ꯭ꯔꯤꯇꯤsh ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯀꯦꯔ ꯁ꯭ꯇꯥꯔꯃꯔꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯅ ꯄꯦꯂꯦꯁꯇꯥꯏꯟꯕꯨ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯍꯥꯏꯅ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯔꯤ, ꯂꯣꯏꯅꯅ ꯏꯖꯔꯦꯜꯅ ꯂꯧꯁꯤꯜꯂꯤ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯏꯖꯔꯦꯜꯅ ꯒꯖꯥꯗ ꯆꯠꯊꯔꯤꯕ ꯋꯥꯔ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯁꯕꯁ꯭ꯇꯦꯟꯁꯤꯚ ꯁ꯭ꯇꯦꯞ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ Security Force Singna Churachandpur District ki Vehiang Police Station konba 𝐿𝐶𝐞𝐰𝐬 drug trafficker ahum heroin ka konana fari hari. Security Force Singna faraba mioi sing adudi Hengkot Village tagi Churachandpur Ginmang 𝐶𝐞𝐰𝐬 𝐁𝐫𝐵 𝐶𝐶𝐞𝐰𝐬 manga amadi Ngathal Village tagi 𝐿𝐴𝐬𝐵 ni makoidagi soft case ani 64 yauramba heroin kilogram 2 gram Marifudra manga fakat pangamki hari. Imphal West District manung Chanalaiba Fawakchau High School Government ki oza ahum utilize tharakpagi manungda oza ani amuk hanna kakkiba thawong adu yaringdaba fongdoktuna mairoi singna ngarang ZEO office mamangda khongjang sangsinbada charangnaba thokiba adu ngarang athengbada ZEO wangoi amadi Pangal Students Organization PSO gi thongmi singa phaminnaraba madungda yanaba purakhrei yumkhaibam Askar Finance Secretary Pangal Students Organization PSO na fongdorakpada wangoi ZEO na amuk hanna koraktuna phaminnaraba madungda yanaba purakibani hari. Fawakchau High School asi mahairoi samri ka 𝐷 hena mahai tamduna manipur da leiriba government school singi manungda khwaidagi mahairoi masing yam adubu school asida lisang sina ojagi award pagi khodongchadaba mayoknaduna lakli adubu haukiba megi tang 13 education department na oja ahum thabirakhi adubu yamna laibak thibadi oja ani amuk handuna transfer tobikhi oja sing adu transfer tawkhibadagi khoisaunaraba mahairoi amadi guardian amadi SMC punduna school asi de tang 13 thangje numitta school asi thingjanna khongjang changsinki khongjanggi makha sa tharakpagi saruk ama oina ngasi July gi tang 18 da wangoi jelio da mahairoi sing khongjang changsinki adubu laibak phabadagi wangoi gi jeliona khudakta initiative lobiduna education director da khudakta pau phobiduna director asi out of station oiram duna director hek halakpaga award po oja thabirakani haibagi adu Pangal Student Organization PSO ga puna phaminaduna janarwa matungda khongjang asi matam khargi oina handoksere. Maharaj Bodhachandra College ki Saukhatharangi amadi mahairoi singi aifanaba thabak thoram sing paikhanaba hairubada ayaba piraktaba danatana mahairoi singi mayokta leibagi thawong ulliba college asigi principal numit homnigi manungda sindoktrabadi akanba khongjang changsilagani haina MB College Students Union na akanba wafam thamlakli ngase palace compound leiba MB College Students Union na pangtokiba pawgi mifam amada Union ki General Secretary MD Sahas Khan na fongdorakpada Students Union ga khusam naduna college asigi Saukhatharangi thabak thoram sing taunaba kayarak hanna hairubada ayaba pibiraktrei mahairoi singi debate dance competition na chingba kaya ama sinnaba hairubada su ayaba pibiraktabada natana
khangsinnadana ngasi fawa leithokli union singbu karisu leitana khalliba principal asina atopa mahairoi singdadi kari thawong chatharamgani haibasi khanbada mipaiba poi hiram asida mamang thakta education department ki principal secretary director yauna mari leinaba singda mahairoi singi yaifanaba khanbidraba principal asi sindok pinaba aiba cherol pisin basu laikre masigi matangda mari leinaba singna principal da wafam thamlak labasu Principal Masana Union ki miyoi singda singnaba oina khanduna ngasi fawa tasin usinnadana leithokli loidira college ki vice principal ngapigani vice president asu nakoina tawrakpa khudingmak thengnanaba sem saduna lei haina ta tayo naba wafam oina thamlakpa asimak yamna laibak thibani haiki Union singa samnaraga development tawse haibase ama ho principal sini yadaba haita akoina कोई यूनियन सिंगी होइबा थबक थौरम समना एग्जांपल होइना डिबेट तौगेने कोई थाजली अदगी सोशल एंड म्यूजिक एंड डांस कंपटीशन अदगी टॉयलेट रिपेयरिंग तौगेने थाजली अदु सिंग प्रिंसिपल न ngasi बौदा उदे खंगदे हाइदना नकोइना तौनिंग बदु तौ ओके सु काइदे हाइना दुमाना लई याम उसितबगी थौंगदा यूनियन सिंगो उसितबगी मौ थौंग अमा चथरकसे यूनियन सिंग महाराजा बुद्धचंद्र कॉलेज की माइकई स्टूडेंट यूनियन की माइकई देगी कन ममोंग कंडेम तौजे अखोई तब सुमाइना तब तारगदी लेबीब छात्र सिंगसिददी प्रिंसिपल सिना करी थौंग चतगनी हाइबदो असुगी मिपाइबदो पोक्से मरम अदुना अखोई ममांग थक्तसु डायरेक्टर दा अखोई प्रिंसिपल सिलो हाइना पिसन खिब लेग्रे प्रिंसिपल सेक्रेटरी दसु पिसन ग्रे अदुगे असिस्टेंट प्रिंसिपल सेक्रेटरी दसु पिसन ग्रे प्रिंसिपल सेक्रेटरी तगी प्रिंसिपल मसामक्ता फोन तोरपसु लेग्रे फोन तोरपब मतुंग प्रिंसिपल हाइगे बो हाइ नगोइना अखोई तुंग थांग थिल्लबनीना नकोइना तौरिबा मगै आइसु तौगनी चाइंग तौनसी तौनरसी थेंगरसी हाइबा उहाइ फौबा तमाइना सिजिनगी अदुगा अखोइना थबुक अमा तौसी प्रोग्राम अमा तौसी ना हाइबा संक्शन मतमदा बीपी मसामंगसु बीपी ओरिबा मसामंगसु नकोइना तौनिंग तौरो नोइ तौदेबु हाइबनी अखोइ चचाना नकोइ थेंगरगिना लेरबनी हाइबा उहाइबता अदुगी दमकता सबुत लोइना रिकॉर्ड लेजै मीडिया जिनाउसिंग पामगदि अखोइदगी दुम लौबा यागनी अदो अखोइ सिदा लेजरे अखोइ सिदा तांग 10 था 3 जुलाई निमित सिदा प्रिंसिपल मसामक्ता अखोइना 2023 to 24 to 25 की चाही अमगी कारक इबा फंसे कदाय सिजिनरिगे कदाय दा यूज तौरिगे हाइबदी गेंगे हाइबा मतमदा ngasi फोबो प्रिंसिपल ना रेस्पोंड अमता पीदना मागी अनिंग बा पामबगी टाइपता जर्मन की हिटलर की शासन की टाइपता तौरगा लेबसे यामना कन ममोंग कंडेम तौई मरम अदुना कॉलेज असिदगी निमित हुमनी की मनुंगदा प्रिंसिपल असे अथु मतम सिंदोपियु निमित हुमनी होगी मनुंगदा सिलेक्ट सिंदोक्तबा तारगति थंगनबा मिकुप्तगी सुक्सोय सोयदना महाराजा बुद्धचंद्र कॉलेज की स्टूडेंट यूनियन सिंगना अकन ममोंगदा खोंजंग जंगसलनी Thongkhong Lakshmi Bazar Apunba Maira Paibina Sinduna How to Use and How to Take Care LPG Gas Haiba Hiramda Miyam ki oiba Mass Awareness Cum Training Program ama Top Sifai Mamang Leikai de Leiba Laishram Ibochagi Yumdanga Si Pangthokre Hariba Awareness Program aduda Matau Karamna Gas Nagani Amadi Gas Taki Thoklakadaba Kudong Tiba Kayadagi Ngaktokani Haiba Asigi Matangda All Gas Care Manipur State ki Manager SS Zoik Prakash Samadi Manipur Film की आर्टिस्ट फिल्म हैप्पी राजन नमियाम द गैस का मरी लेना ताकपी तंबीदुना खंगन की अमदी मियाम द गैस की मरमदा मरु ओइबा सिंगसु खंगन की ngasi थौरम अदुदा All Gas Care Manipur State की मैनेजर SS जोई प्रकाश ना फोंदोखिबदा लंदम असगी नुपी ओइबी सिंगना LPG गैस हाइबसी सिजनदबा यादबा पोसक अमा ओइरिबनी हारिबा LPG गैस असिबु मतौ करमना सिजनगनी हाइबा नुपी ओइबी सिंगना तमदुना सिजनरकपा नते मखोइना ताक इसिंग थोंगनबा मतमदा LPG गैस के रेगुलेटर ऑन ऑफ तौबा अमदी यावरक तबा मतमदा अदुबो एखोइना सिजनरिबा गैस असिना मियोय अमना वाना साजरकपा युम कई कया यावना लंथुम मांगहनबा ngambada natana mamal yamlaba miyoybagi punsibusu मांगहनबा ngami maram aduna All Gas Care Manipur State na lamda masigi 𝐋𝐢𝐯𝐸 kaishunat taba gas tagi miyoybagi mamal yamlaba punsibu kanminasi haiduna tongan ba mafam kayada program asi pangthoktuna lakpani haina makhataki Special singi damatadi
ngasai paide yadaduna pairaba khulai amu oibanina ngasai masigi maramda ngasai akoina lairik tambagumna imaibel mayam singsna sorot sara abc haduna lairik tambagumna training chalaga paibadina tabanina tasena haiba matanda bazade lairuraga poraga kali moigibo chak thongam regulator on tawra loire chak thoma loire kan muthalaga loire adu gas yaudre hanbiraga loire adu khataneba adu baina mayamda pau janing madi gas sabse amorom da hargadi aina leiba ngami irai laiba poni kaisu leiba ponate mana pige pibda lising manga taras mangai adubu taseng haiba matamda karisuna tabali lising manga tara khatang piba gas asinadi maman jamlaba ai punsi हाइबदी अखोय मैमनी आई हाबसे लोनना ममल यामन चंगना मागी मतै मनाउदुना वाना सुजरुगो नमजरुगो साजरिबा लाख चंगबा करोड़ चंबो रबसु बाय मागी युम दुगी स्टैंडर्ड गी मतुंगिना साजखिबा सिंगदुसु ngaha ki mikup ta dum kayaba tare tangoi olhan bangami nungsi chanana labinaba soi imu manungi magi husband and wife amsung macha masu leiba singadusu amuba na punsigi waina punsin ba yararoi punsin nau habida yararoi daba adu malambi da to khaina khaidong na hanba ngami asigi maramna ngasagi haribi agc all gas kyara sina hariba gas asigi maram sida asigi maram singsta ima sing singsta asigi program ase ngasagi mayam singnasu agc all gas kyar joy prakash bu khangbiduna mafam kyadagi kobira pusu yawi doinana kari haba tare haragadi asigi noba program ase mafam kyadsu hoji mafam adum mayam su kawrega lai adu nusi jarba imai bel ise sinausin अखोई अदोंगी ममन यामलबा पुंसी सिंग अदुसु करिसु नतबा ग्यास असिदगी सोइबे याबा खुदोंथि बथोलकदबा मयाम सिंग अदु अखोई ngaphukminasi kanminasi haiba wafamase ai ngasigi nusijarba press ki amasung akhoi nusijarba isinau leiba mayam punamok singdasu asmaina ipaudam jagi thank you all District Kang Association Jiribamna Sanduna Dibong Khunaugi Community Hall da Kangsangda Kangkhutara Tarukna Saruk Yaduna Sanariba First Mixed District Kang Tournament 2025 King Asasana Kiba Aroiba Pre-Quarter Final Round da YLC Dibong Khunauna 𝐋𝐢𝐯𝐞 Dibong Bupanjal Taranipan Mapan Namai Thiba Pikre Ngasigi match asi 𝐿𝐴𝐴 amadi TH Herozit Singna referee amadi scorer oiki hayeng nungthil pung ama taba matamda ahanba quarter final knockout match da SAYCA ga MNCB ningthembam ga sanagani Arabadamaraba pau amuhana pisari Maiday bu schedule draft list chalhanbiyo haina RPI athwalegi National Secretary Maheshwar Thongnauzamna Union Minister of Travel Affairs Well Oramda Taksankre Lalholuf amagi kadar ama amadi gang khutpu amagi member ama security force singna khutlai yauna fagat pangam khre hari Northeast Windona Sandok Sari Penumidangi Pau Matang Sidaloi Sari Ming Tabiribas Central Government ki thabaki exam mai pake khallagadi kari pagadabano khangbadagi kari paroidabano khangbana hena maru oi Russell Coaching Institute Mayang Imphal da SSC Defense samadi banking exam singi tha taruki boarding ki course hauzaragani mafam asida boarding da leiba satro khudingmak thabaki exam singda written da 100% success oiri mafam asida saknaraba retired Navy
Air Force amadi subject expert singna takpi tambiri. Boarding da leiba satra sing nomada pung tara ozaga loinena lairik pahanbaga loinena pung amagi physical training su pijari. Mafamasida subject khudingmaki shortcut method su takpi tambiri. Akagnaba sit masing kun khaktani. Yaubining basingna mayang Imphal Bangun buya leirakta leiba Russell Coaching Institute ta lakpiraga registration tawbihau natroga akupa marol gidamak mobile number 8289 833 957 da contact tawbirau.